Kuki khulai paibasing hana tanthokhlaba matungda solution purakadabani asang kasar hausiksu kuki lamhenbasingna irang hori aduga lambi chathok chasin yahandana thingjiliba asisu kuki singi maikaidani litan gi thodo asi afaba makal gi khulai paiba kuki singna mateng pangsinbadagi chawthorakibani maram asina kuki khulai paibasing hana tanthokhlaba matungda solution purakadabani amasung central force na kuki gi backing da laibadagi makhoina lamdamsida irang thoanbani haibasi union lengang na khangadabani haina social worker asang kasarna phungdokre pause siga khanana unabada kasar na hai kuki volunteer sing amadi suda laiba sing na AK-47 amasung automatic machine gun no chingba afaba nongmai pairaga makhoigi mapangal oiri masida mapandagi lakpa force sing na makhoi busu kankhatli proof amaga khatnarabasu control tawrabadi fagadabani central force sing na kuki da mateng pangsilaga tangkhulbuna karishu leitana khanbadagi irang chawthorakpani haujiksu solution lairoi solution purake hairabadi kuki khulai paiba amadi suda laiba yauna makhoigi volunteer sing hana tanthokadabani aduga wari sanagadabani hari warusin purakani hairaga adu tawni ada tawni haina mingonda marasi batangkhul singda marasi bigi thabak chadhari kuki singna afaba nongmai sing pairaga lambi da lairabasu sifai singna yenglaga lairiba karigino hangki furup masel khanna bahaibasidi amana amada maral siramba yai adubu maduna mi siningai di leite famminnaduna wari sanagadabani court ta wakalabasu achumba wail lakani karigidamakta central force singna amasung kuki singna nongmai pairaga oida padaba mayam tawribanu hangki thoaningdaba thodok sing yenglaga lairiba karigino haibasisu achobo wahangni hairi asang kasarna makata na hai tawthorokpa thabaktadi kuki volunteer amadi su group ta yariba nongmai paibasinga amata oina chaminabagi video sing lairi litanda thodok macha ama thoklaga kamjongda kasomna chingba amasung nongdam area da central force pusilakliba karigino hangladuna masigi mayakta ima ibel singna AR amasung central force sing changlakpa yaroi haiduna horakpani hairi thawung asina takpadi mapangi force sing asigi agenda karino haibadu chamamnaba faure aikhoidi khatna choinaba pamde wari sanasi haibani adubu kuki volunteer amadi su group ta yariba singna afaba nongmai pairaga kihenba amasung yummai tharaklaga ingtapa purakpa haibasidi oithoktabani hairakhi litana thokliba thodok sing si kuki singna machin thiba amasung oida padaba mayam tawrakpada gini makhoigi naha singna yu thaklaga nongmai paiduna lambi da chatlaga tangkhul machada phubibani yamna thina sokpadagi hospital da lairi hairaduna warusin puraknaba wari sanasi haibada makhoina thawa sadabani adubu imphal dagi police ki makok thongba officer sing laktuna control tawkhre hairi litanda tangkhul singi yummai thabada tangkhul khulgi ningthogi yumsu yawkhre hairaduna thasigi mapanda punna yum kun mai tha ki maram sing asina thodo asi kuki na thoanbani haibasi makhoigi proof ki meeoi singna sukhangadabani wafam asi manipur lenga amasung central force na sukhangadabani masi khangdragadi irang asigi justice purakpa ngamloi haina su phongdorakhi governor AK wala Delhi chatkhre February 13 ta halakpa yai mahak halaktriba fawbadi ministry expansion tawkhiroi February 13 2025 ta taraganithoi suba Manipur Legislative Assembly bu suspended animation da thamlaga President rule chalai rakhiba chahi ama mapung farakadaba February 12 2026 ki mangoina tha sigi mari gi dumidang wairamda chief minister yumnam khemchana luchingba Manipur gi anawa lenga ama semkhrabasu ngasi dumi tarani suraklabasu anawa minister sing hapchin dabaga loinana portfolio sing yanthoktrabasu chief minister na loina mak yengsinbagi thaudang lawraklaga su yanthokpam thokpa portfolio sing yanthoktriga gi cherakta governor Joy Kumar Bala ngasi Delhi gi dama imphal thadokhibana mahak halaktriba fawbadi awatpa minister sing hapchin duna Lengak chawthuanba amasung minister singna paigadaba portfolio sing yanthokpagi wafam leitre pause sina phangba pauna haibada governor AK wala ngasi numit yunglakpa adwaidagi lokba vandagi Delhi dama khongsan khibani ma ki khongchat asi leibasigi president Dorpati Murmuna ayiba charol piduna khangalaba matungda ayaba pirakpadagi chekkhibani aduga mak tha sigi taraga taret natraga taraga nipanda amu halaklaba yai hari adum oinamak tha sigi marida wasak lauduna linglakliba anawa lenga asida hapchin pham thokpa awatpa minister sing hapchin bagi thabakti governor na wasak lohanduna pangthokadabana mahak halaktriba fawbadi ministry expansion tawbagi mami udre loinana minister singna paigadaba portfolio sing so awatpa minister sing hapchin dribana chief minister gi maikaidagi yanthorakpagi wafam lapna leire adumoinamak mahaki khongchat asi loiraba matung amasung union lenga ki maikaidagi chief minister Waikhem Chanda walhoriba minister sing hapchin bagi ayaba piraklagadi governor na tha asigi taraga taret ki ayukta halaktuna numit adugi nungthilda awatpa minister sing hapchin bagi wasak lobagi thoram pangthoklaba yai panari loinana lenga asida leigadaba minister singi masing suna leirabadi makhoina paigadaba portfolio singsu lenga ki maikaidagi yanthorakpa yai thajanari adubu governor gi khongchat asigi manungda Manipur lenga ki ministry expansion ga mari leinaba thabak sing Delhi da pangthoklugadra haibadudi chapchana khangmangamdri panba yabadi tha asigi mari gi numidang wairamda Waikhem Chanbu chief minister oina governor na wasak lokhiba thoramdu da BJP gi nemcha khibgen amasung Naga People's Front NPF ki losidi khobuna lenga asigi deputy chief minister sing oina wasak lokhibani aduga mamangi lengak tasu works
Sport Minister oirakhiba Govindas Konthaujam amasung anauba leingaktasu khusamnana chaminnarakliba Wangoi Assembly Constituency gi National People's Party NPP gi MLA Khuraijam Lokenbuna Cabinet Minister sing oina wasak lokhibani nakal amaromda anauba leinga asida nemchakib gena Deputy Chief Minister oina yausilli haibagi mayokta Kuki jogi CSO kharana yaningdaba phongdokpagi akan makhongjang sing changsillakhibani maha khakta natana kumja 2022 da pangdokhiba taragani thoisuba Manipur Legislative Assembly gi mikhalda Janata Dal United JDU gi tiketa karakhiba MLA LM Khauti amasung Ngursanglur Sanati nasu lenga sida yausili haibagi maralda Kuki jogi Meeoi singna More Kangpokpi District ki cycle yamna Churachandpur gi tuibong na chingbada protest rally chatpaga loina nemchakib genga makhoi aniga gi mitam sing fawba mai thaduna yaningdaba phongdokhibani adubu wasaklobagi thoramda nemchakib gena Delhi gi Manipur Bhavan dagi virtual mota saruk yakhibaga loina MLA LM Khauti amasung Ngursanglur Sanati di Lok Bhavan gi Darbar Hall da pangthokhiba thoramda hakten ngana saruk yakhibani adubu mathangi numit tha asigi mangagi nungthil da pangthokhiba taragani thoisuba Manipur Legislative Assembly gi taret suba mifamdadi makhoi ahumak Delhi dagi virtual mota saruk yakhibani Manipur da chingnaningai oiba mawong da yumgi nupi sing sibagi thodok toina thokjilakli angang unaba numini pani surakpada mayumdagi thokraga Nambol Turel da sina phangkiba Niroda mina hatper mathanta sijabra mahak mafam khangkhidabagi matangda police ta missing report file tawkhiba mapuroibadu court agi anticipatory bail lawkhre Mamang thagi taraga mapanda Kwakaitel laiba Asian Hospital and Research Institute anisuba macha oina machanupa ama cesarean section da pokhibi Khongman John 4 dagi Seram Ningon Salam Ongbi Niroda Nifuna Hospital asidagi January 18 2026 ta discharge tawraklaba matung Kwakaitel lamdong laikai da laiba mapuroibagi yumda mahausa gumna leireklaga angang unakiba numini pani surakpa mamang thagi 18 amasung 19 gi lonaba ahingda yumdagi thokhibadagi mafam khangdre haiduna khongul linaraklaba matung tha asigi tarada Hairangoi thong manaki Nambol Turel dagi sina phangkhibada natana thaudo asigi mamangdasu ya school chinga kham leirekta masagi mayumda Dr. Asem Ongbirita basu tamthina halamba yauna nupigi mayokta chathaba crime khara thokhibana Salam Ongbi Niroda gi thaudo asishu mahak masa mathanta suicide tawduna sijabra natraga kanaguma kharana thawoina hatok pi khibra haibigi wahang chong thorakle ya school chinga kham leireki thaudo asi khakta natana Wangoi PS ki manung chanba mafam amadasu mauna ama mayumdagi kauthokraga hatoklaga thambiramagi thaudok yauna nupi hatpagi thokhiba thaudok singi khongol pauche sina liringegi cherakta Salam Ongbi Niroda gi thaudok asishu thokchilakpadagi chatharakpa investigation gi manung chana fanglakpa report singi matung ina laikhidrabi Salam Ongbi Niroda gi hakchang mangjawnana Executive Magistrate ama yauna video recording tawraga rims gi miral sangda postmortem examination tawkhraba matung ngasi nungthil miral sangdagi lauduna aroiba mathau mangam Khongman John 4 da laiba mahaki mapamda pangthokre mahaki misi gi matangda chapchaba ama khangdoknaba Joint Action Committee amasung ngarang semkhre adum oinamak laikhidrabi Niroda gi apokpa Seram Netrajit laikhidrabasu mahaki apokpi Seram Ongbi Mani humfugani pa na macha kainabagi maisa langduna leirakpagi awaba sing yengduna mahaki hakchang asi ngasi lauduna aroiba mathau mangam pangthokibani hari laikhidrabi gi hakchang phanglaba matungda mahaki mache Seram Nandini na complainant oiduna ngarang Singzamai Police Station da complaint report ama file tawki report adu da complaint adu ngarang Singzamai PS ta file tawdringai gi mangoina na mamang thagi 38 da Imphal West District Police ki SP da su aiba wakacherol ama pisinduna laikhidrabi Salam Ongbi Niroda gi misi asi chingnaningai oi hariduna thaudo usigi matangda investigation chathabina ba haijaki haibo wafam supanki Loinana laikhidrabi Salam Ongbi Niroda gi hakchang tha asigi taragi ayuk pung 13 rom tarakpada Hairangoi thong manaki Nambol Turel dagi phangki hairaduna Seram Nandini na complainant oiduna file tawkiba report adu da laikhidrabi gi mapuroiba amasung mahaki imungi Meeoi singbu man culprit oinasu charge tawkri maram asina laikhidrabi gi justice phangnabagi dama athuba matamda investigation chapchana mathau tare haiba wafam su phongdoki complaint report asigi matungina Singzamai PS ngarang nungthil pung amarom tarakpada Bharatiya Nyaya Sanhita BNS 2023 gi section 1031 murder amasung section 35 common intention gi makhada case FIR number 48/2026 register tawduna lakhotki adum oinamak thaudo asigi matangda laikhidrabi gi machena complainant oiduna ngarang Singzamai PS ta report ama file tawbadagi police station asina case asi register tawduna lokhatpa numit maktada laikhidrabi gi mapureba Salam Tomba 68 apokpa laikhidraba S khunjaw na mahakpu anticipatory pre-arrest bail PBU Hanyu Uripok Chairaf Court Complex ta laiba District and Session Judge Imphal West ki court petition ama file tawraki hari petition adu court asina Lampel Court Complex ta laiba Additional Session Judge First Track Court Manipur East ta thabadagi Lampel ki court asina ngarang criminal miscellaneous
anticipatory bail case number 29 of 2026 lawkhatlaga mahaki mapuroibada pre-arrest anticipatory bail pikre hari court asina ngarang pikiba pre-arrest bail gi order da phongdokpagi matung ina anticipatory bail pibiu haijarakliba petitioner asi hojik Imphal College ta assistant professor oiribani hari court ke order adugi matung ina mamang thagi kunga taret amasung kunga nipan gi lona ba ahingi nungai matung pung amaga minute yankai taret lom tarakpada petitioner asi mahaki mayumdagi tongan ba bedroom amada tumki aduga mahaki loinabi salam di rodana numit kharanigi mamang January 19, 2026 ta machanupa ama pokpadagi mahaki loinabigi machanupi Laishram Ombi Nirmalana angang unaraba matung post natal care gidamak machegi mateng pangnaba atopaka amada leibani hari aduga Nirmalana petitioner asigi phamung ka da changlaklaga mahakpu haudoktuna mahaki loinabibu masagi phamungda leiramdre haina pau pikibani amasung khudakta khongol lina bahona khrabasu yum adugi manungda phangkide haina pali pausi tabadagi petitioner na mahaki imungi mioi singa loinina Aroiba pambai sing puthoktuna anakpa mafam singda mahaki khongol likhi adubu phangba ngamkhide hari adumoinamak nirodagi damakta yengladuna petitioner asina singjamai PS ta missing report ama file tawki missing report adugi matung ina singjamai PS na police station asigi general diary GD number 15 singjamai PS 2026 January 28 2026 ki makhada missing report adu record tawki haina su court ki order asina pali Kona laikhidrabi nirodagi mapuroibada anticipatory bail pibigi order da makhata na palibada mahaki loinabi niroda asi mahaka kumza 2020 da luhongbani masigi matungda makhoi anigi mamang thagi taraga mapanda machanupa ama pokhiba yauna angang ani leire akonba angang asigi ipan gi thoramsu mamang thagi kungan mari da pangthokhiba aduga pre-arrest bail gi petitioner oriba mapuroiba asi hana luhongle adubu mahaki loinabi adu kumza 2018 da lungs cancer na maram oidun laikhidabani mahaki macha ani thamlamli haibo wafam supalli Amarom da pauche asina laikhidrabi nirodagi matangda ahanba phangba report singi matungina mahaksu salam tomada mayum pandringai gi mamangda mayum palure adubu halaklaga mapamda leirakkhibini mangna hana mayum paluba asigi angang yaude hari loinana mahaka salam tombaga yumban minabada meitei gi chanabi matungina makhoi anigi lokhatpagi thoram October 19 2020 da pangtoki hari laglibo wafam di mahakna Caesarean section da angang machanupa ama unaraba matung discharge tawraktuna mayumda mapuroibagi manakta leirakpa numit nipani surakpada ahingda thokibadagi Mafam khangdana leirakpada mahaki mapuroibana January 19 2026 ta singjamai PS ta missing report file tawki report asida laikhidrabigi makhura Seram Tombi Khongman John 4 su khuyek pikhi aduga ngarang laikhidrabigi mache Seram Dingol Maibam Ongbi Nandini na mahaki manaw nupigi misi asi chingnaningai oi haiduna ngarang singjamai PS ta mahak masana complainant oiduna report ama file tawbadagi police station asina su murder case ama register tawduna lokhatkhiba numit maktada mahaki mapuroibana additional session judge fast track court Manipur East tagi pre-arrest anticipatory bail lawkhriba karigino haiba wahangsu hangnarakli adumoinamak police ki maikaidagi case asigi investigation mapung fana chatharaglaba matungda laikhidrabi niroda masa matanta sijabani natragana kanaguma mioi kharna hatok pibani haibadu laikhai tana khangmangamlagani loinana ngarang kona pikhiba anticipatory bail gi order asigi matungina kariguma mahaki mapuroiba salam tombabu police na farabadi mahak pulupa lising yankhai gi ban bond amasung masiga manaba security amada thadokadabani haiba direction piki aduga petitioner asina court ke ayaba yaudana laiba asi thadokuna chatpa yaroi mahakna police ke investigation da cooperation pibaga loinana case asigi ayona interrogation yauna mahaki mathau tarakpada mahak masa phangangadabani aduga petitioner na hakthengna natraga na koinana case asigi evidence sing temper taunaba amasung achumba sing losinaba thawong chatharoidabani haibagi direction su piki aduga singjamai PS ke OC da court na ngarang pikiba order asigi manung chana pirakfam thokpa report tha asigi kunga humdoi fawbagi manungda pikhalangnaba khanganki Jharkhand gi Hazaribagh ta samuna netpada chahi amagi angang yauna mioi taruk sire Jharkhand da samuna khungang kaya da attack tawbagi thawong hengalakli ngasi su state asigi Hazaribagh ta leiba Gondwar khungang da samu sing attack tawraktuna netpada chahi amagi angang yauna mioi taruk sire hari Khunja singna phongdorakhibada ngasi nongandringai da khanghauduna umangdagi samu manga thoraktuna khungang asida changsilaklaga atamnana imung kaya da attack chatharaki thaudo aduda yumda tumduna leijaramba chahi amagi angang yauna mioi taruk samu sing aduna netuna hatkibani mioi taruk adugi manungda ahumdi imung amagi mioi singni Gondwar khungang amasung Jharkhand gi atopa khungang kaya da samu singna chatharagliba attack asi machinjak phangdabagi ra natraga kari karamba samu gi hainabi leibadagi no haibadu mari leinaba singna thijin biduna ase guma thawdo makata na thoktanaba section tharang lokhot piu amasung laikhidraba sing imung manungda
matik chaba compensation pibiu haiki panba yabadi Jharkhand gi Forest Department na matam-matamgi oina samusingi khongchatna khunjasingda khudongthiba nanghalakpa yaba matamda section wa thamduna lakhibani adubu samusingi khongchat asi pung 13 yengsinba ngamdabana mafam kayada samusingna attack chathaduna thowaningdaba thodok kaya asi thokpani hari thodo asi thokraba matung Jharkhand gi Eastern Forest Division gi DFO na Gondwar khungangda attack thorakhiba samusing asi mangau thiba amadi asuki matik phingbana maram oiraga hariba samusing asi tranquilize taunaba ayaba pibiu haina mathak thongbasingda haijakhrei Jharkhand khaktana tana Assam amadi India ge top state kharadasu samusingna khunja singi famda changsilaktuna machinjak chana honarakpadagi toina khunja singa muknabagi thodok kaya thoklibani lamgi wahaudagi angami amasung kuki singa chauna irang thokre lambi thingkre nongmai kafkre police na ingchikpa hanjilakna bakhangankre manipuri yauna India gi tongan ba mafam kaya da maru oina awang nongpok lamdamda kuki singna lam khopchilaktuna khundabagi wathok kaya thoktuna lakpagi manung chana ngasi su Nagaland gi Chomau Kedima amasung Meji Fema na chingba mafam singda khundariba angami naga amasung kuki singa lamgi wahaudagi chawna irang thoktuna pochai kaya amang ata thokre thodoksina maram oiraga mafam kaya da lambi thingkre nongmai kafkre amadi police commissioner na ingchikpa hanjilakna ba miyamda khangankre thodo asiga mari leinana pauche sina phangba pau amagi matung inadi Nagaland gi Dimapur dagi kilometer 10 ga mari rom chatlaga leiba Chomau Kedima amasung Meji Fema da khundariba kuki singna mafam sing asida lam khopchinba amadi chahi gi oina pifam thokpa tax pithokte haibagi wahaudagi khatna chainabagi thodo asi thokhibani hari khana chainabagi thodo asina maram oiraga Nagaland gi Meji Fema gi manung chanba kuki singna namna khundaba Mawa village ta chawna umkhatnabagi kuki singi yum kai kaya mai thaduna manghanki thodoktuna kuki singi yum mapan amadi gari kontra ro mai thadoktuna manghanki masiga loinana mafam maduda leiramba dukan nipan community hall Youth Office Council gi guest house yauna miyam gi lanthum kaya mangtakhi mai chakpagi thodoktuna atopa gari kun amasu miyam gi ihauda amanga ta thoki gari ahum amana mai thaki aduda LPG gas cylinder kontra rom mai chaktuna pokhai ki adumakpo aso open misi minagi paudi leite makhata na angami naga singna kuki singi mathakta chathaki balanda aduda Chomau Kedima dasu yum kai gari yauna atai pochai kaya mai thaduna manghanki marak sida irang asi laksinanaba Dimapur police ki commissioner na thodo asi akanba mawngda condemn tawbaga loinana miyamda ingchikpa hanjilaknaba appeal tawki